ꯂꯂꯩꯕꯗꯨ ꯀꯥꯔꯗꯨꯅ ꯊꯣꯝꯈ꯭ꯔꯦ꯫ ꯌꯥꯏꯔꯤꯃꯥꯗꯤ ꯃꯃꯥꯡꯃꯛꯇꯨꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯅ ꯎꯌꯨꯡꯒꯨꯝ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯥꯔ ꯊꯧꯔꯛꯂꯤꯕ ꯅꯨꯄꯤꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯂꯤꯛꯂꯥꯅꯤ꯫ ꯂꯤꯛꯂꯥꯗꯨ ꯀꯥꯔꯗꯒꯤ ꯄ꯭ꯔꯞ ꯀꯨꯝꯊꯔꯒ ꯌꯥꯏꯔꯤꯃꯥꯅ ꯂꯦꯞꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯁ, ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯗꯣꯛꯇꯔꯗ ꯑꯃꯨꯛꯇ ꯄꯨꯅꯕ ꯇꯧꯁꯦ, ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯣ꯫ ꯌꯥꯏꯔꯤꯃꯥ ꯂꯤꯛꯂꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯋꯥꯈꯜ ꯈꯪꯂꯛꯂꯛꯇꯨꯅ ꯁꯠ ꯈꯨꯝꯂꯛꯏ꯫ ꯍꯣꯏ, ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤ, ꯈꯔ ꯊꯨꯅ ꯑꯃꯨꯛꯇ ꯄꯨꯁꯦ꯫ ꯑꯁꯨꯝꯅ ꯂꯤꯛꯂꯥ ꯑꯃꯗꯤ ꯌꯥꯏꯔꯤꯃꯥ ꯃꯈꯣꯏ ꯑꯅꯤꯅ ꯂꯂꯩꯕꯗꯨ ꯀꯥꯔꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯊꯥꯡꯒꯠꯇꯨꯅ ꯍꯤꯞꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯤꯛꯂꯥꯅ ꯀꯥꯔꯗꯨ ꯊꯧꯔꯗꯨꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ ꯀꯗꯣꯝꯗ ꯄꯨꯕꯅ ꯐꯒꯅꯤ? ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯑꯩꯁꯨ ꯉꯁꯤꯁꯦ ꯏꯃꯔꯖꯦꯟꯁꯤ ꯑꯃꯒꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯨꯔꯦ꯫ ꯇꯁꯦꯡꯅ ꯑꯩꯅ ꯁꯣꯏꯕꯅꯤ꯫ ꯌꯥꯏꯔꯤꯃꯥꯗꯨ ꯂꯂꯩꯕꯕꯨ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯃꯨꯟ ꯈꯥꯡꯍꯟꯗꯨꯅ ꯇꯞꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯁꯦ ꯇꯁꯦꯡꯅ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏ ꯈꯔꯅ ꯇꯥꯟꯅꯗꯨꯅ ꯃꯤꯔꯣꯠ ꯑꯣꯏꯅ ꯆꯦꯟꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯅ ꯑꯩꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯗꯤ ꯇꯁꯦꯡꯅ ꯄꯥꯝꯖꯗ꯭ꯔꯦ꯫ ꯃꯐꯝ ꯆꯥꯕ ꯃꯐꯝ ꯑꯃꯗ ꯐꯖꯅ ꯗꯣꯛꯇꯔ ꯑꯃ ꯀꯧꯔꯒ ꯌꯦꯡꯍꯟꯕꯅ ꯐꯒꯗꯕ ꯃꯥꯜꯂꯤ꯫ ꯂꯤꯛꯂꯥꯗꯣ ꯋꯥꯈꯜ ꯍꯥꯏꯐꯦꯠꯇꯤ ꯈꯟꯊꯖꯩ꯫ ꯏꯁ, ꯃꯈꯣꯏꯁꯤꯕꯨ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟꯒ ꯍꯨꯔꯥꯜꯂꯨꯔꯒ ꯀꯣꯏꯂꯣꯠ ꯂꯣꯠꯇꯨꯅ ꯆꯦꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ? ꯑꯩꯕꯨ ꯑꯃꯨꯛ ꯈꯨꯗꯣꯡꯊꯤꯕ ꯇꯥꯗꯅꯅꯦ꯫ ꯐꯔꯦ, ꯑꯩꯅꯁꯨ ꯁꯣꯏꯔꯨꯕ ꯍꯥꯏꯗꯨ ꯊꯣꯛꯂꯕꯅꯤꯅ ꯃꯈꯣꯏꯁꯦ ꯑꯩꯒꯤ ꯃꯔꯨꯞ ꯗꯣꯛꯇꯔ ꯑꯍꯦꯟꯊꯣꯏꯕꯒꯤ ꯔꯦꯁꯤꯗꯦꯟꯁꯇ ꯑꯣꯏꯅ ꯄꯨꯔꯒꯦ꯫ ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯒꯤꯗ ꯑꯣꯏꯅ ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯂꯤꯛꯂꯥꯅ ꯌꯥꯏꯔꯤꯃꯥ ꯑꯃꯗꯤ ꯂꯂꯩꯕꯗꯨ ꯗꯣꯛꯇꯔ ꯑꯍꯦꯟꯊꯣꯏꯕꯒꯤ ꯌꯨꯝꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯇꯟꯖꯥ ꯆꯥꯗꯨꯅ ꯑꯍꯦꯟꯁꯨ ꯃꯥꯒꯤ ꯃꯌꯨꯝꯒꯤ ꯌꯨꯝꯗ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯂꯥꯌꯦꯡꯕꯒꯤ ꯀꯥꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯂꯤꯛꯂꯥꯅ ꯐꯤꯡꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯦꯜꯂꯛꯄꯗꯨ ꯎꯕꯗ ꯑꯍꯦꯟꯗꯨ ꯐꯠ ꯍꯧꯒꯠꯇꯨꯅ ꯍꯪꯂꯛꯏ꯫ ꯂꯤꯛꯂꯥ, ꯀꯩꯗꯧꯔꯦ? ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯂꯤꯛꯂꯥ ꯄꯥꯈꯠꯅ ꯈꯨꯝꯂꯛꯏ꯫ ꯑꯍꯦꯟ, ꯑꯩ ꯉꯁꯤꯗꯣ ꯈꯤꯇꯪ ꯑꯩꯒꯤ ꯀꯥꯔꯗꯣ ꯁ꯭ꯄꯤꯗ ꯀꯟꯅ ꯊꯧꯔꯛꯄꯗꯅꯦ ꯅꯨꯄꯥ ꯑꯃ ꯑꯩꯒꯤ ꯀꯥꯔꯅ ꯊꯣꯝꯕꯅꯤ꯫ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯗꯣ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯂꯩꯒꯗꯣꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯅꯪꯒꯤ ꯅꯅꯥꯛꯁꯤꯗ ꯑꯣꯏꯅ ꯑꯩꯅ ꯄꯨꯔꯛꯂꯕꯅꯤ꯫ ꯑꯍꯦꯟ ꯄ꯭ꯔꯞ ꯊꯧꯔꯛꯂꯒ ꯂꯂꯩꯕꯗꯨ ꯊꯥꯡꯖꯤꯜꯂꯛꯂꯒ ꯄꯦꯁꯦꯟ ꯍꯤꯞꯐꯝ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯍꯜꯂꯗꯨꯅ ꯇ꯭ꯔꯤꯠꯃꯦꯟ ꯄꯤꯕ ꯍꯧꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯍꯦꯟ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯁꯣꯛꯄꯗꯤ ꯅꯠꯇ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯇꯨꯡꯒꯤ ꯀꯣꯛ ꯑꯁꯣꯛꯄꯁꯦ ꯍꯥꯟꯅ ꯐꯣꯠꯂꯁꯤ, ꯑꯗꯨꯒ ꯊꯨꯅ ꯀꯣꯛꯀꯤ MRI ꯑꯃ ꯂꯧꯁꯤ꯫ ꯌꯥꯏꯔꯤꯃꯥꯗꯤ ꯋꯥ ꯉꯥꯡꯒꯅꯤ ꯍꯥꯏꯕ ꯈꯪꯗꯦ, ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯂꯤꯛꯂꯥ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯁꯨ ꯈꯟꯕꯤꯔꯒꯅꯨ, ꯁꯣꯝꯁꯦ ꯑꯩꯅꯗꯤ ꯍꯥꯟꯒꯗ꯭ꯔꯥ ꯍꯥꯏꯕ ꯈꯜꯂꯤ꯫ ꯏꯅꯥꯎ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯔꯒꯦ꯫ ꯏꯅꯥꯎꯍꯣꯏꯕꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣ? ꯌꯥꯏꯔꯤꯃꯥ ꯃꯄꯤ ꯇꯥꯅ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯛꯏ꯫ ꯏꯆꯦ, ꯑꯩꯈꯣꯏꯒꯤꯗꯤ ꯌꯨꯝ ꯂꯩꯇꯦ, ꯂꯩꯐꯝ ꯂꯩꯇꯦ꯫ ꯊꯨꯡꯂꯕ ꯃꯐꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝꯅꯤ꯫ ꯂꯥꯏꯕꯛ ꯌꯥꯝꯅ ꯊꯤꯔꯕ ꯃꯤꯁꯛ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅꯤꯃꯛ꯫ ꯑꯍꯦꯟꯁꯨ ꯇꯞꯅ ꯋꯥꯔꯤ ꯌꯥꯎꯔꯛꯏ꯫ ꯍꯥꯏꯔꯤꯁꯤꯕꯨ ꯏꯆꯟꯍꯣꯏꯒꯤ ꯏꯃꯥ ꯕꯕꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯅꯨꯄꯥꯁꯤꯅ ꯏꯆꯟꯒꯤ ꯀꯅꯥꯅꯣ? ꯌꯥꯏꯔꯤꯃꯥꯅ, ꯇꯥꯃꯣ, ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯀꯔꯤ ꯍꯥꯏꯗꯨꯅ ꯏꯕꯨꯡꯒ ꯏꯆꯦꯒꯗ ꯂꯤꯒꯗꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯂꯩꯔꯤ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯒꯤ ꯏꯃꯥꯒ ꯑꯩꯒꯤ ꯄꯥꯕꯨꯡꯒ ꯁꯥꯎꯅꯕꯗꯒꯤ ꯏꯃꯥꯗꯤ ꯃꯄꯥꯝꯗ ꯂꯩꯈ꯭ꯔꯦ꯫ ꯑꯩꯒꯤ ꯏꯄꯥꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯔꯥꯙꯥ ꯕꯥꯕꯨ ꯍꯥꯏꯕꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯄꯥꯁꯨ ꯑꯩꯒꯤ ꯈꯟꯕꯗ ꯔꯥꯙꯥ ꯕꯥꯕꯨ ꯍꯥꯏꯕ ꯁꯥ ꯑꯗꯨꯒꯤ ꯀꯤꯍꯟꯕ ꯃꯔꯛꯇ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯤꯡꯂꯤ꯫ ꯄ꯭ꯔꯇꯥꯞ ꯄꯜꯂꯛꯄꯗꯨꯗ ꯂꯤꯛꯂꯥ ꯑꯃꯗꯤ ꯑꯍꯦꯟꯗꯨ ꯉꯛꯅ ꯌꯦꯡꯅꯔꯛꯏ꯫ ꯂꯤꯛꯂꯥ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ꯫ ꯍꯥꯏꯌꯨ ꯏꯅꯥꯎ, ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯇꯁꯦꯡꯅ ꯇꯥꯅꯤꯡꯉꯤ꯫ ꯑꯩꯈꯣꯏꯗ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯂꯤꯕ ꯇꯟꯕ꯭ꯔꯥ? ꯑꯩꯈꯣꯏꯅ ꯏꯅꯥꯎꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯀꯔꯤꯁꯨ ꯈꯟꯒꯅꯨ꯫ ꯏꯅꯥꯎꯒꯤ ꯄꯥꯕꯨꯡ ꯕꯕꯥꯗꯨꯁꯨ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯃꯐꯝ ꯆꯥꯅ ꯊꯤꯗꯨꯅ ꯊꯝꯒꯦ꯫ ꯌꯥꯏꯔꯤꯃꯥ ꯁꯠ ꯍꯪꯂꯛꯏ꯫
Tamo doctor. Aikoida sibu gyala kiroita. Ahena. Karish toroida. Isu thoidona thokpanate. Magise khara hobat patuna sokpa khaltane. Aine gyali betripse kablingai dum gyalaklane. Se warido thaidokono. Ibung daliu. Nangi warido. Pratap babu kedoraba. Yairima pakum pirei. Iche. Tamo. Ngasi soktuna lairiba nupasa. Aigi iporoibane. Maming nala laiba kawi. Mahaksa. Wakal normal oide. Amuksu wakal taba. Wari saba yai. Amuksu anghaw bagum. Wakal yaudaba. Pangang tangangi. Mahaksa. Ay kanano haibasu tasina. Haujik pawba khangchi. Ay mahak na gyan mapung phana taraga. Khanglagi haiduna ngairibane. Likladu yairi magi waduda amuk hena khangning laduna hanglai. Nangi wari se iche recording loshingi. Iche se lawyer ni. Aina ngama mateng oirabasu mateng pangnaba makha tarao. Yairi mana. Iche. Aigi pabunga imaga khatnaraga imana mapamda chatkraba matungda ai thanda leiba nungaitaduna ai pabungi tung induna Pratap babugi magi thabak suba miyoi kya leiriba chawraba building aduda ai hak pabungi tung iladuna laki ai mapamda kaktak chaki maramdi nupa ngakta leiba mapam oibana adu iche aina leiraba matungda nupa amagi kaplawbagi makhol heng aina tai aina khangningba henmaladuna khonjel dugi khongol dekhi adubu nupa ama angau bugum ka amada phajinduna nongmagi chara phau mabuk thana pijadana thamlami laibok thibana aiga thingnarure maga magi mateng aina lona pangbane moi laklaga dadabu thina phobi aduga moini hidak so dum kapse hidak e kapsin baga dada se angau bu ole nongma dadabu makoina tamthina phobi bado aina khamlore madudagi makoina ingoda oina onchinduna Pratapna aigi nupi oibigi isat banganda bo naki ai dadaga loidana makoi ki makutagi nanthokduna chenthoraki bane adubu kai ki tuna sawamong na ba haiduna phatraba miyoi sikdudagi aikoi ki tuna lotuna leiringai amu leikai gi meira paibi club na phabi tuna iral sup leitana aikoi bo kaina katbigi Asi haiduna yairima hikning na kappa horai. Likladu yairima bo tapna konchintuna themlai. Se kapkanu se iche leiriba sidi. Haujikti ichena inaugi mating soidina pangane. Se kapkanu. Nupi haisidi waraklaba matamda kapkadaba nate. Awabadu mayong yaduna awaba bigadabane. Angawbasu oisanu. Aigi nupa haisidi aigi hakni. Aina ohening chatlalingba lambida chatnaba haigadabane lamchingbi oigadabane phattaba lambi natrabadi nupasu nupi wa taraga punchi lambi chakadabane ahenju tapna hairei ibema nangina puroi bise kari su tawre aigi wakal sida chingnaba khara le phare magi koki MRI loba chappada magi urine amadi blood test to those machine magi masada hidaka pi hairi baduna magi masada kem sokolabano haibadu sukhanglani karimta waganu hawjiki oina nangina puroi bise ngihaksin naramo ai yamphauda chaluge wadu hairaga ehendu ingit ama liklada piramlaga chatkri likla su tapna ehengi tung innarai yumgi living room duda Dr. Direndu phamduna lairik ama paduna leiramli likla changlakpa ubada haiba icha likla laklidala kanano ne nangna pukhalakliba likla sun noklaga pakhum pirai babo nupa ma aigi gari na sokpa aduda hospital da pukhatpado khudong chada bakhara leibagi ai ahengi manakta hekta puraklabani kayam thina soklaba hospital da pukhatpada nungai tribaduna gari gino ne ahen thoibadu sor ama hontoklaga tapna hairei baba ngasi pukhalakliba nupa se Pratap babuna matam koina losinduna thamba nupa ne hai masak su phajai
masa mau phai karigino haibade nasa khangba ngamjatre karigidamak Pratapna koitan tanaribano ngasi su Pratapna makhoibu tanarakpadagi khudongthiba accident ki thadoksa thoklibani asi haiduna ehen toiba madi liklana yarimana tamlakpa wari singdu pumnamak chi thadana tamlai wari pumnamak taraba matungda direndu sat hairi adu oiba tarabadi hairiba nupa macha se Pratapna matam kuina losillaga angau aphaigum thamlaklaba miyoini haibase khangba ngamle kanabu oirikaba ipa mukta masak yengi chasa nongdrimba ka loinana likla amade ahen thoibadu mang thaduna lakle moina laklabada la leibadu gyal laktuna mamit panglamle yairimana phina mamai mamit teithoktuna seba tawramle Dr. Direndu prap changlaktuna laleibabu yenglakpani lalaibadu magi mamituna hek ubada makhongdagi makok phau tu khyau launa chungkhri machinda su khangawdana sondokhi sidi aigi tawsana halga onthoklo sakta masimana khreda ngihakte Dr. Direndu mamit kuptana lalaibabu yengduna leiri lalaibasu Dr. Direnbu hanna khangkhrabagum munni yenglai aduga tapna yairimada onchinduna hairi yai dada ka sudawtre chalasira ahendu prap changsinduna lalaibada hairi marup haigadra itaw haigadra asokpado khara shere sore photkibada sungairi haujikti hekta leng o tawbudo pharoi ngyak to pothabi kho mayamna haimanbaduda lalaibadu amuk hipthakri adobu mamaido phaklanglomda onchinkri kanada su yenglakte yairima du tapna likla hoidi yingduna hairi iche hoi tamoy yamobikre dada se kai su tawdradi adum khoyan khrage direna sat hairi ibema karisu waganu ngaiko nakhoi chatki ganu icha asokpasina saphadre phau aigi sida layu nate kariginu nakhoina chitki ga haiduna khalibasibo icha singbu yam hainadrabra ipagi sida wadu hairaga diren chula leibagi manak changsilaktuna masadu paiduna palsi yengi icha ka sudawtre pharanida ngaiko ibungo ipabu nangna masak sukhang khangdabra natraga ipadagi nahak tasengna lotlibra nangonda ipana pakhombiyo haiduna taksin basu leite ichana khomningba matamda pakhomdo ipana thonglauna hangtuna le ai doctor ne matam amagi leikidraba miyamna mamingta tabada khangnariba Sintha Cotton Industry ki founder Sanahal ki personal doctor oina matam kuina leiramlabane lalaiba tapna mamaide onthoktana khomlai uncle gi wari do engonda haibiri bido karigino aiga kari sumari leinade diren noklaga phare icha potharo ipa amuglake adubu ibongo hauji chap charaba matamni lanbung mayaida lan haubagi moibung khongkrabani nang ipana hairibase gyan taw ibongo wadu hairamlaga diren thokri liklaga hengasu yairimada leina bahairamlaga mapa ibongo gi tung inaduna thorakle makhoi ahumak hanagi phampham aduda phamladuna direna hairei ipagi hen likla ipana khalamba wakhaldo chapchana chomle nupi macha siga nupa macha siga yumsida mafam chana lehelo ipa aigi tawsinga amukta unaraga wafamase soidana hawdolake nakoi makhoi bu chekshina senabiyo mayamna hainaringai tanjaduda nupa ama mapandagi kaurei ahen na thoktuna karino haiduna hangluri kari oibirabano nupa aduna pakhampirei yumsibu Dr. Diren Waikhomgi yum oibirabra oi mane kari haibigadaba कोर्टगी चेमा डॉक्टर की मथक्ता लापगे थिंजरपने अहेंदु ngaya khallaga chedu lawi nupa du chatkhre likla na tapna kari gi cheno he babang gi mathakta कोर्टगी lai hai baba khangde nanga mukta yenguse likla chedu phat hangduk tu ni yenglai Sidi Pratapna कोर्टा अखोय babang yauna Uncle Diren
Uncle Rajan amadi Uncle Kantagi mathakta thangkalakpa wakat amagi matungina court na sumon tawraklini. Lagliba de 25 da court karaknaba khangalaklibani. Ahena makoigi sidi phajana singnaredana. Pratap ka machanupa sinthoi tarokpa plan ngaktane baba. Liglana makoina mabuk singdaba minamba achauba matobagi ngasi phawba makoina lanthumda phangdatuna lakpani. Uncle haujima kari tawba ya hebada khanabiyo. Aikoi pabung amadi Uncle sing punna phaminaduna warep ama lawbiyo. Makoigi phatraba maral sing aina mipum khudimokta khangangeni. Aduga makoibu jail da thamba ngamdraba. Ai liglana tredana. Direna sat hairei. Aduna ni jasa. Aina hairibase. Angang anido chekshina mafam chana senaduna thamu. Makoina pumnamaki achumbado soidena oiragadabani. Ipalere karisuki ganu. Haujima aigi marupsinga pau phaunanaba hotnarake. Wadu hairamlaga phuk haugatuna direndu thokri. Aduga thunamak pausing adu magi marupsingda call tawduna paudu phaunari. Makoisu courtagi sumo lakpagi wadu hainarei. Asumna laleibaga yairimaga ahen amadi liglana cheksinna Pratapna thi phangloidaba mafam amada lotuna thamkrabani. Pratap magi makok adu sabana loire. Maru oina laleiba amadi yairima adu mangkibaduda. Macha sinthoibadi laleiba haibadu masak phau khangba natri. Marak sida sanariba lila pomnamak Pratapnani. Pratap amadi sinthoibana courtat case tawduna pomnamakki wa courtna taraduna rai tagadaba numit adusu asum naksilaklabani. Aduna maram oiraga mahakna laleibabu hatnaba lupa khawjaw kaya chaithokduna geng khudingda khangankrabani. Ngasisi direna sinduna magi marupsing lawyer ahom liklagi mapan nokuljan Rajen amadi Kantado pulladuna watanarei. Direna sat hairei. Itaw sing jutabiu. Laiki draba layoi kraba itaw sanahalgi macha chinthoiba. Haujik sanahalgi manaunupa Pratapna yogliba sinthoiba dunate. Itaw sanahalgi macha nupa sinthoiba ngasisu angawbugu mimanadana hingli. Pratapna matam kuina losinduna phajinduna thamlaga icha sinthoibabu laleiba haibagi maikhom opsinduna hida kapsinduna thamlambani. Mayamdu direngi wadu tabada nokuljan phat hairei. Karino haibiribo wafam adubo itaw. Itaw na haibiriba sing adubo achumbrane. Sinthoibade aigi nakta laklamduna laikidaba mapabunggi lanthom singi chechang singado piyu haiduna aingonda hairamlabani. Aisu kok ngauraduna aigi ichaliklada thabak singju sinakrabani. Kantasu hairei. Itaw sing aingondasu itaw Rajendasu tharakliba sumonje. Sengna aikodi chechang ikibadugi sakhi sing oikiba khaktani. Sinarambasu leitabani. Masida Pratapna tawgiyauna tarakliba case ase maram chade haina khali. Aduga diren haibiriba warisina hena khoidi kok ngawkhre. Maramdi icha sinthoiba ichaw chawna Pratapna gyogli. Masida asengba sinthoiba natra haiba wa ama thoraklibase tasengna aidi kok ngawrabani. Direna maikhumni pumnamak Pratapna maikhum opsinduna pumnamak kililase sanaribani. Pratapna yogliba sinthoibado asengba sinthoiba nate. Masi aina pramanga loinana takpa ngamlagani. Matam kuina sanahal magi loinabi sital amadi makoigi naitong pokchaba macha sinthoiba. Icham chamba lok lehaudagi hospital yauba. Anabagi akupa marol ai khangi. Ngasi nakhoida khudola matamgi nakhoisu soidana ngakani. Mayamgi mitki mani aikoi mayamgi nakshiba isa sinthoibado aigi naksida leire. Adubu ai mahakbu hekta puthokduna Pratapka singnabadi tawrai. Adugi mahutta court ki dokta leplaga achumbado makhoigi mamita khudombi thinduna taklaga asingba icha sinthoibada lanthom singado sinabagi thabakto aina tawrakane. Nokuljan tapna aisu singna khibani taw. Aigi nakta laklamba
Pratapna Sinthoi sahanduna yogliba ngangdo. Sinthoi bagi aikhoiga mahaka angang oiringaida khangkiba mawong mato amata uba phangde. Aduga itaw na takpiriba property gi chedugi matangdo itaw khangbibra aikhoida su haibiu. Direna itaw aikhoi pumnamak court ki thongjinda leplaba numita aina mayam ki mamangda soidina pumnamaki khudang changdamdo praman ga loinana Sinthoi babu masak taklagi. Asumna marup singdu makoi gi oiba mot kaya phongdoknaduna wari watai sannari. Ahen thoi badu ngasidu hospital dagi halakpani. Pratap babu gi thongal aduda langlendu leptuna soroki naketa koying yingduna leibadu uraduna changsilaktuna hanglei. Kona ngaramliba. Ema, doctor, aisum ima halakpa ngairambane. Kaithel machada pot leini haiduna thokibane. Ahena, oh, aidi pakhanga ngairibra khalure. Tanjaduda Sinthoi badu tholaktuna ahen ka langlenga sanariba wariduda marak thattuna hairei. Langlen, kaino imungda irena leigide haiduna nangna sida kanagano wari saido changutuna. Ahen du noklaga. Oh, Langlen sinna yumda leirena aiga wari sabagi athingbaga leirade aikhoido oina puraga chakhrage. Wadu hairaga ahen langlengi makhututa pairaga haife chingi. Sinthoi batawriba ahen gi mawongduda khangsaw sawningladuna prap changsinduna ahen gi collar do fat pairaga. Aigina haiduna thamba pota nangna tapta paibagi hakkana nape. Nakhoi mya mandaraga aigi lanthumgi chedusu losinkhre. Sigi mataksida aigi langlenbo amuk huran gi khalira. Ahen du phat launa Sinthoi babu inthok tuna hairei. Tat ki maikhom minambagi wari kayana nasada pumyom yom laga nasana nasabu nasakti khangjadana angawbugum koiraw logano. Nang achumba asemba khanglaklami kupta soidana lekrak thirakane. Sinthoi ba nasado kanano haiba khangko. Aduga masana yaba yadaba aina langle nushibada nangna thingadaba nate ai kushini. Nangamlaga nang lawjo kaino aisu angamba tawbane. Sinthoi ba sauna ahen gi mamaida kinna thele. Khangbra mathong marang khangdana nganglibana chin thugaike mi ushitaba langle no onchinduna lawrei. Nangsi changjuba kari yenglage chango. Langle do prap chensinkhre ahen chu ngayak sauna Sinthoi badi yengnamlaga chatkre.